Buffer John Landuna Changsin Lamba Ani Rescue Tokre, Security na National Highway da Changthok Changsin Tawbada Thing Batamling Marasi the Ngarang Hindunga Matung Puntaragani 20 minute Kuntraga Taba Matamda, Luang Sangbam go down Maning Laikai Degi, Guru Aribam Tikenser Manifugani Toy Amasung Luang Sangbam, Mamang Laikai Degi Nong Tomam, Arunifuga Mangami Ani, Altokar MN 015G the Kangpok Pilana 1000 Grey, Haina sang my PS keep o sinapao ama fangbadagi khudakta tiken gi mobile phone adu trace tawbada senapati PS ki manung chanba mayang khan area da fangki khudakta senapati PS ki OC ga paw fauna ki loina namioi ani adu asoi angam yaudana senapati police na rescue tawraba matung kangla tombi bazar fawba escort tawduna thindorakre mioi ani adu hauji sengmai police station ki custody da leiri haidi naina juri mihat ka mari leinana phakiba boya micham ni council Juri bam da angang yauna mioi taruk tamthin hat ki bathok ka mari leinana ngarang Assam police amasung NIA gi apunba team na marui na chenaba thanglian landmark Elias boya kauba mioi ama fa ki badu michamni Haina Kuki Jo Council na thadorok cherol amana hairi makhata na hairi bana NIA na fa ki boya hairi ba mioi asi crime aduga mari amata leina da icham chamba hi hon ba mioi amani NIA na selective nature of justice ki thawong sing chathai haina maral sira duna juri bam da Joksang ki mihat mar volunteer tarahat ki bada chena ba mioi amata ngasi fawda phaba leitri langza dagi David Thiek koba mioi ama mangakak tuna hat ki ba mioi adogi identity social media da paksana circulate tawkhra so hojik fawba action amata lokate sub inspector on komang hat ki ba thogdo adogi matang da su investigation amata chathaba Leikhidre naked parrot incident ta chanaba singdi thadokraga Kuki jogi mioi kya amana resolution amata yauduna jail da thamli asigumba injustice oiba thawong asina justice system asi michang mikhai naire haibadu mayek sengna takli haina pendaba phongdoragli senapati district mioi kya paksana major laina sandorakpadagi miyami paiba pongnare Senapati district nauna major laina paksana sandorakpadagi miyami paiba pongnare laina asigi matangda health department ki maikei digi awareness kaya pirabasu hauzik fawbi oina vaccine mapung fana kapthabana laina asi nongma gi left na sandoragli ngasi irai numita laina asi naramgani haina chingnaba mioi khara test tawbada mioi taraga mathoi positive oire haiba confirm oire pausina makhata na hairibana ngasi mioi taraga mathoi major laina nabagi casing thengna khiba du council river colony Famai Babu TN Gate Yapau Colony DB School Inesifro amasung Mount Everest area gi mioi signi major laina nabagi symptom ga cham manana naba mioi taraga nipan amasu test tawkhre adu hojik fawba makhoi gi result singdi phangbangamdri positive oire haina confirm tawkhraba patient taraga mathoi adugi manungda tara di hojik fawba measles vaccine gi dose kaya ama fawba phangdri district official singi maikei digi nauna measles laina sandoragli mafam singda paksana survey chathaba hokre loina mipum khudimak laina asidagi ngakthoknaba vaccine kapthoknaba appeal tawkre District Administration ki maikei dagi su laina asi mapung fana laksinaba multi stakeholders singa meeting ama pangthokre hojik lairiba fibam masida laina asi laksinaba gi damakta vaccine hesitancy asi mapung fana kapthokpa mathau tari hairi hojik fawbagi oina mioi taraga mathoi measles laina nare haina confirm tawkhiba amadi mioi taraga nipan na test tawkhraba su laina asi nabagi symptom lairaba mioi kaya ama health department ga mari lainaba singda report tawradaba kaya yauri Masina laina asigi masing asi hojik fangliba record asidagi hengalakpa yari mipum khudingmangna measles laina asi angang singda naba karisu thoina khudong thiningai oiredaba laina amani longna bana report tawbagi chang asi hanthaba oiba yai hairi official report matugina district asida measles laina asi paksana sandorakpadagi public health issue ama oire measles laina asi malemgi oina yamna longna ganba laina amani kanagumba ama laina asidagi ngakthoknaba vaccine kaplurabasu amu hana laina asi narakpa yai mamangda district asida universal immunization program gi makhada angang singda measles laina dagi ngakthoknaba vaccination lemna Kapa yauna awareness pirabasu mioi ayamba laina asibu karisu luna longna dabana ayamba saruk yakhide masi maru oina vaccine kapluraba angang sing ado numidangi matamda fever tawbana kappa lawba kaya tawbadagi mama mapa oiba singna kiduna kapna daba kaya su yauri vaccine kaptaba mioi singlaina asina infection oirakpa chang asi chada 90 fawbagi chance lay community amada kanagumba amada na vaccine asi kaptaba tarabadi case amana paksana sandorakpa su yai measles laina na karigumba matamda asi ana fawba thoan bayai chahi manga gi makhada lairiba maru oina chahi ani gi makhada lairiba angang singi oina di laina asina asi ana thokpa yai national immunization schedule gi matung ina di vaccine gi ahanba dose asi thama pandagi na taraga ni thoi fawba aduga second dose na tha taraga taruk tagi kunga mari fawba kapkadabani karigumba hariba dose sing asi kafawdaba tarabadi chahi manga fawbagi manungda vaccine asi kapthokadabani hairi falista angi wangmada lam khopche lambasing amata khaktana eviction chathagani DC Nevidita Imphal East District ta aina yadaba mawngda lam khopchin duna amata khakta takthokani
Eviction chathariba asi DC gi nuaina banate chawkha thorangi thabaksing paikhatpada lam leitrabadi karamna paikhatpa yagadoribano haina Imphal East District ki DC Dr. Nebidita nangasi hengang Jing Eco Park ta mahairoi singna ek pair mark ke naam haiba thima sigi makhada u chara sing thabagi thorongba mari leinana phongdokre District Administration Imphal East Department of Education SK Samagra Shiksha Manipur amasung Central Forest Department gi makhada JDO Zone 2 da sinduna ngasi pangthokhiba u chara thabagi thorom aduga mari leinana DC Nebidita na makhata na haikibada Turel Khongnong da yumkai amasung atai infrastructure kaya sajilamba sing hojik tak thokpagi thabak yamna kanna chathari Iram Khonglam lambi gi nakal amasung leirakna chingbada lam khopchinduna sajilamba sing amata khaktana tak thokhigani nong tabadagi ichaw thokpa matamda lengakta Tainaba amasung ising ichaw thoktanabagi damakta hariba khongthang asi lokatpani eviction chathariba si mahakilana interest na te development project amasung scheme sing paikhatpada lam leitrabadi karamna paikhatkadoribano development paikhatpa haibasi da lam mathau tai maram aduna miyamna state land da khopchinuna yumkai sajinbagi thabak Taubiganu, tasengna lam leitaba amadi survey da yauhogdabasing oiragana formal oina application thabiu patapi na bahonagi haina phongdokhi amarom da irang na maram oiraga Imphal East ki oina tongan ba mafam da satlanjena duna leiriba singi matang da haikibada ikaw yaudana atay IDP singi oina di lakadoriba December fawbagi manungda makhoi gi hanagi mayum amasung khulsing da hanjilhalagani masida miyamna sumapung faba cooperation PBU marak sida thawbala thokpam khunawgi Senior Citizen Welfare Association gi sangyauna club amasung office kaya hana information amata piramdana eviction chathaki haina pendaba wafam kaya phongdoragli North East ta hanba lokta ki fumdi mathakta saba floating elementary school sarkar gi mateng phangdabana mutkiba yabagi fibam da leire North East ta hanba oina linkhat kiba amata ngairaba lokta ki fumdi mathakta saba floating elementary school sarkar gi miyeng changbi dabana mutkiba yabagi fibam da leire school asi linkhat kiba chahi nipal lom fare adu bahojik school asi mapung fana chalaiba ngambagi fibam udre hari Lautak floating elementary school asi Bishnupur district ki manung chanba floating village ama oiriba Champu Khangpokpi Langol Sabi Leikai da haukiba chahi 2017 da linkhat khibani hariba floating village asida miyoi chahunga kuntrarom leiri all Lautak Lake Area Fishermen Union Manipur gi Secretary Rajen oinam na phongdokhibada school asida foot kunga mari sangba taraga manga pakpaka amalei adubu school asida mathau taba desk amasung table na chingba yauna infrastructure suna leite school asi linkhatpa matamda fumdi asida yum lingduna leiriba miyamna sa chauna tawnakhibani adubu school asi hojik chalaina ba honna bada awaba kaya mayoknari handaki chahi asida school asida tamlamba maheroi tare tokre class 2 fawgi thakta hojik angang kunga humdoi enroll tawri chayol amada numinini ayuk pung nipan dagi nungthel fawa class tawri Champu Khangpok ta leiriba angang khakta natana loktak ta leiriba arapa floating hut kaya dagisu angang kaya school asida iba amasung paba tambala I adubu haukiba chahi 2023 gi May ahum dagi tholakkiba kangnuki irang asina maram oiraga lanjenariba singi oina school asi relief camp oina hangdoktuna lakhi Atawa fumdi mathakta saba school asigi itof topa masak singi matangda Rajan oinam na makhata na haikibada karigumba matamda school asi fumdi mathakta saba oibana numidangi matamda numina topa mafam amada humlaga puramba su yawi akanma nonglei nungsit ka loinana akhak araw yawba matamda de school asina leiriba mafam dagi kilometer ahum lom lam na humduna puramba su yawi maramaduna school asi nungsitna humduna pukin Dana bagi damakta pat asigi makhada uchup yairaga thaurina punduna thamli school ase Bishnupur district ki ningthokong project gate gi indigenous ki oina sajaba hina holaga chatpada pung ama makhai changi khunja singi maikai digi school ase hingnaba yamna kan hotnarasu sarkar gi maikai digi official oina recognition tawbidri Bishnupur district ki district authority singda makhoi gi maikai digi school ase recognize tawbiduna masigi awarapa sing yengsinbinaba application kaya pirakrabasu hojik fawba Response amata lakte karigumba sarkar asina school asibu sakhang bi bathoklabadi oza singi tolof yauna infrastructure gi support khara da oirabasu fangadabani housing maki oina di Bishnupur da based over People's Resource Development Association ko amana school asida books stationery amasung oza singi oina minimal salary sing pi duna chalai haina phongdoraki N Kumar kauba atauba fumdi da yum sarga leiba ngami amana phongdorakibada Bishnupur dagi school kaya ama lei adubu makhoina leiriba mafam adudagi school sing adu tamna chatpada matam yamna changbada natana khudong chadaba kaya mayoknei maroina loktak pat ki fumdi da leiriba singna makhoigi macha masu singna Bishnupur district ta leiriba school sing adu da tamna ba puduna chatlaga amung macha sing adu makhoigi floating hut sing adu da purangna ba school suti thadriba fawba ngairaga lei masina
matam yamna changbada natana chadingsu yamna tawi pata lairiba community asigi mioising nga faraga hingba ngaktani maram aduna fum mathakta sariba school asida makhoi macha masu sing tambada hena khudong chaba heli floating hutting asi ising na question ba mafam lairiba so afa bathang na ising fangdabagi awaba kaya mayok nei kariguma matam na loktak pat asida tariba tural singda urban waste amadi solid waste sing chentharakpadagi manam chenduna sijinaba yadaba yawi masina loktak ke aruba mafam da chatuna ising sogduraga madubu lumthoktuna filter tawduna thai fomdi da lairiba singi oinadi makhoi na lairiba mafam sing adu da tumba chaba yauna thong thakpa amasung mathau taba khudingmak tawribani apikpa angang singi oinadi floating school asida tamlaga chawrak laba matam dadi imphal amasung atop mafam sing da lairiba boarding na thamduna makhoi gi macha sing mahei tamhalibani maram aduna ngami gi macha masu sing na lairik tambada thengnariba kudong chadaba si yenglaga sarkar gi maikei digi mieng changbiu hairi